ꯈꯨꯜ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯑꯣꯏ꯫ ꯈꯣꯝꯕ ꯑꯃꯗꯤ ꯊꯣꯏꯅꯨ ꯃꯈꯣꯏ ꯑꯅꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯃꯃꯤꯠꯇ ꯃꯆꯥ ꯑꯃ ꯎꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯗꯕ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯑꯃꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯈꯣꯝꯕ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨ ꯑꯁꯤꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯁꯨꯅꯤꯡꯂꯝꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯤꯉꯩ ꯃꯇꯝꯗ ꯂꯩꯀꯥꯏꯗ ꯀꯣꯏꯕ ꯆꯠꯄ ꯑꯁꯤꯅꯤ꯫ ꯂꯩꯀꯥꯏ ꯀꯣꯏꯕ ꯑꯁꯤꯅ ꯃꯥꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯅꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯅꯤ ꯈꯣꯝꯕ ꯃꯥꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯍꯥꯏ, "ꯅꯨꯄꯤ, ꯅꯪ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦꯍꯦ." ꯑꯁꯨꯝꯅ ꯀꯧꯔꯕꯗ ꯊꯣꯏꯅꯨꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ, "ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯄꯤꯈꯤꯕ ꯌꯥꯗꯕ꯭ꯔꯣ?" "ꯀꯩꯅꯣꯅꯦꯍꯦ, ꯊꯥꯏꯅ ꯂꯨꯍꯣꯡꯕ ꯅꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯪꯕꯨ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯗꯕꯁꯤ ꯌꯥꯝ ꯁꯥꯎꯕꯗꯥꯏꯅꯦ?" "ꯍꯣ, ꯑꯗꯨꯅꯅꯦ ꯊꯥꯏꯅꯒꯤ ꯋꯥꯅꯤ, ꯍꯧꯖꯤꯛꯀ ꯃꯥꯟꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦ." "ꯑꯁ, ꯅꯪꯗꯤ ꯌꯥꯝ ꯊꯤꯅ ꯍꯣꯡꯂꯦꯅ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯍꯥꯏꯍꯟꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩꯅꯦ ꯉꯁꯤꯗꯒꯤ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯅꯪꯉꯣꯟꯗ ꯆꯠꯂꯦ ꯀꯥꯏꯅꯅꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯔꯣꯏ." ꯊꯣꯏꯅꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯁꯨꯝꯅ ꯑꯣꯏꯅ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯅꯧꯊꯗꯨꯅ ꯍꯥꯏ, "ꯍꯣꯔꯦꯟ ꯅꯪꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯉꯥ ꯃꯆꯥ ꯑꯃꯇꯪ ꯂꯩꯕꯤꯔꯛꯑꯣ꯫ ꯃꯍꯤꯒ ꯌꯥꯎꯍꯟꯗꯕꯤꯗ ꯆꯤꯔꯤ ꯆꯤꯔꯤ ꯊꯣꯡꯂꯒ ꯑꯩꯈꯣꯏ ꯑꯅꯤꯗ ꯆꯥꯁꯦ." ꯃꯁꯤꯗ ꯈꯣꯝꯕꯅ ꯃꯃꯥꯏꯗꯨ ꯁꯨꯛꯇꯣꯛꯇꯨꯅ, "ꯀꯔꯤꯕ? ꯉꯥ ꯃꯆꯥ ꯑꯃꯇꯪ ꯂꯩꯔꯛꯎ ꯀꯥꯏꯅ? ꯁꯦꯜꯗꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯩꯉꯣꯟꯗꯅꯦ ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯦ." "ꯉꯥ ꯃꯆꯥ ꯑꯃꯇꯪꯗꯤ ꯂꯩꯔꯛꯄ ꯌꯥꯏꯅ." "ꯑꯣ, ꯂꯩꯕ ꯌꯥꯕꯗꯣ ꯂꯩꯅꯅꯕ ꯁꯦꯜꯗꯣ ꯂꯩꯇꯦ ꯍꯥꯏꯕ꯫ ꯅꯪ ꯊꯕꯛ ꯁꯨꯔꯤꯗꯨꯗꯤ." "ꯊꯕꯛ ꯁꯨꯕ ꯑꯁꯤꯒꯤꯗꯤꯅꯦ ꯁꯦꯜ ꯌꯥꯝ ꯐꯪꯗ꯭ꯔꯤ. ꯅꯍꯥꯟꯁꯨ ꯍꯥꯟꯅ ꯈꯔ ꯂꯧꯁꯤꯜꯂꯨꯏꯗꯨꯗꯤ." "ꯈꯪꯗꯦ ꯈꯪꯗꯦ, ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ, ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯉꯥ ꯂꯩꯔꯛꯑꯣ. ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ, ꯑꯩ ꯍꯣꯔꯦꯟ ꯂꯩꯕꯤꯔꯛꯑꯒꯦ." ꯃꯁꯤꯗ ꯊꯣꯏꯅꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯅꯤꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯍꯥꯏ, "ꯍꯣ, ꯑꯩꯉꯣꯟꯗꯗꯤꯅꯦ ꯁꯦꯜꯗꯨ ꯁꯤꯀꯤ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕꯗꯣ." "ꯂꯩꯇ꯭ꯔꯒꯅ ꯍꯦꯛ ꯆꯥꯎꯔꯨꯅꯨ. ꯑꯩꯅꯁꯨ ꯌꯥꯝ ꯆꯥꯅꯤꯡꯂꯕꯁꯤꯕꯨ." "ꯅꯠꯇꯦ ꯅꯨꯄꯥ, ꯅꯪꯕꯨ ꯊꯥꯏꯅ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯃꯈꯩ ꯂꯣꯏꯅ ꯄꯤꯖꯅꯤꯅ ꯍꯥꯏꯈꯤꯗꯥꯏꯅꯦ." "ꯑꯣ, ꯃꯗꯨꯅꯅꯦ ꯃꯇꯝ ꯑꯗꯨꯒꯤ ꯋꯥ, ꯍꯧꯖꯤꯛꯀ ꯃꯥꯟꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦ." "ꯅꯨꯄꯥ, ꯅꯪ ꯑꯩꯅ ꯍꯥꯏꯕ ꯏꯟꯖꯧꯀꯣ. ꯑꯩꯅ ꯍꯥꯏꯕ ꯏꯟꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ." "ꯅꯪꯒꯤꯁꯦ ꯅꯪꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯗꯤ ꯑꯩꯕꯨ ꯐꯨꯒꯦꯁꯤꯔꯣ? ꯀꯥꯟꯅꯔꯣꯏ ꯅꯨꯄꯤ, ꯅꯪ ꯗꯨꯃꯣꯏꯅꯅꯦ ꯅꯅꯝꯃꯗꯣ ꯇꯠꯂꯒ ꯇꯣꯛꯀꯅꯤ." "ꯈꯪꯗꯦ ꯈꯪꯗꯦ, ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ, ꯑꯩ ꯉꯥ ꯊꯣꯡꯕ ꯌꯥꯝ ꯆꯥꯅꯤꯡꯉꯤ. ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄꯗ ꯁꯣꯏꯗꯅ ꯂꯩꯔꯛꯀꯗꯕꯅꯤ." "ꯑꯩꯁꯨ ꯈꯪꯗꯦꯀꯣ, ꯏꯊꯨꯟꯗ ꯁꯤꯀꯤ ꯑꯝꯇ ꯅꯞꯇꯦ. ꯃꯤꯉꯣꯟꯗꯒꯤ ꯁꯣꯠꯂꯒ ꯆꯥꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤꯅꯦ ꯑꯩꯗꯤ ꯌꯥꯝꯅ ꯏꯀꯥꯏꯖꯩ. ꯅꯪꯅ ꯆꯥꯅꯤꯡꯂꯕꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯈꯥꯡ. ꯍꯌꯦꯡ ꯑꯩꯅ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯂꯕ ꯃꯇꯝ ꯑꯗꯨꯗꯅꯦ ꯂꯩꯔꯒ ꯆꯥꯔꯁꯤ." "ꯍꯣ, ꯑꯩꯅꯦ ꯃꯇꯝꯗꯨ ꯐꯥꯎꯗꯤ ꯉꯥꯏꯕ ꯉꯝꯃꯔꯣꯏ." "ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯅꯅꯕ ꯉꯥꯏꯔꯨꯅꯦ. ꯅꯪ ꯉꯥꯡꯅꯔꯤꯉꯩꯗꯅꯦ ꯃꯇꯝꯀꯥꯁꯦ ꯌꯧꯈ꯭ꯔꯦ. ꯑꯩ ꯊꯦꯡꯉꯦ, ꯑꯩ ꯆꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕ ꯁꯨꯃꯥꯡꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯊꯣꯏꯅꯨꯅ ꯍꯥꯏ, "ꯑꯩꯗꯤ ꯂꯩꯔꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ. ꯑꯩꯗꯤ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ." ꯈꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯇꯥꯗꯕ ꯁꯥꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯅꯨꯅ ꯃꯊꯟꯇ ꯃꯆꯤꯜ ꯑꯗꯨꯗ ꯁꯣꯟꯖꯍꯧꯏ꯫ "ꯀꯔꯤ ꯅꯨꯄꯥꯅꯣ ꯍꯥꯏꯕꯅꯤꯗ, ꯃꯤꯒꯤꯗꯤ ꯃꯇꯨ ꯃꯇꯨꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯏ. ꯆꯥꯅꯤꯡꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯄꯤꯖꯩ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯀꯗꯥꯏ? ꯈꯪꯉꯦ ꯍꯥꯏꯁꯤꯅꯤ. ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥꯅ ꯉꯥ ꯍꯦꯛ ꯂꯩꯔꯛꯇ꯭ꯔꯕ ꯑꯩꯅ ꯂꯥꯟ ꯇꯧꯒꯗꯕꯅꯤ ꯌꯦꯡꯉꯨ." ꯊꯣꯏꯅꯨ ꯉꯥꯡꯅ ꯉꯥꯡꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ꯫ ꯆꯥꯏꯔꯤꯕ ꯈꯣꯠꯂꯤꯕ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯀꯣꯟꯁꯤꯡ ꯑꯗꯨ ꯐꯦꯡꯗꯣꯛꯂꯤ꯫ ꯋꯥꯏ ꯃꯇꯦꯛ ꯑꯃ ꯇꯩꯊꯣꯛꯂꯤ꯫ ꯑꯌꯨꯛꯀꯤ ꯑꯣꯏꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯂꯣꯏꯅ ꯇꯧꯕ ꯂꯣꯏꯔꯦ꯫ ꯃꯍꯥꯛ ꯃꯐꯤ ꯑꯃ ꯍꯣꯡꯗꯣꯛꯏ꯫ ꯃꯍꯥꯛꯀꯤ ꯍꯧꯅꯕꯤ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯖꯩ, "ꯐꯅꯦꯛꯅꯦꯅ ꯇꯧꯔꯤꯁꯦ, ꯃꯆꯨꯀꯥꯁꯦ ꯂꯣꯏꯅꯁꯨ ꯀꯣꯛꯊꯔꯤꯅꯤ. ꯂꯣꯏꯅ ꯃꯜꯂꯦꯕ. ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯐꯅꯦꯛ ꯑꯁꯤꯁꯨ ꯁꯨꯞꯅꯇꯒꯤ 3 ꯈꯛꯇꯅꯤ꯫ ꯍꯧꯖꯤꯛ ꯁꯦꯠꯂꯤꯕ ꯑꯁꯤꯃꯅꯤ, ꯏꯔꯨꯖꯕꯗ ꯇꯨꯝꯅꯕ ꯁꯦꯒꯥꯏꯕ ꯐꯅꯦꯛ ꯑꯗꯨꯃꯅꯤ. ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯕ ꯐꯅꯦꯛ ꯑꯁꯤꯃꯅꯤ. ꯁꯤꯒꯤ ꯑꯉꯥꯡꯕ ꯐꯅꯦꯛ ꯑꯁꯤꯅ ꯈꯔꯗꯤ ꯃꯐꯔꯤ. ꯁꯤ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯠꯄ ꯇꯥꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯗꯨꯃ ꯁꯦꯠꯆꯤꯜꯂꯦ꯫ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, "ꯐꯅꯦꯛ ꯑꯍꯟꯕ ꯑꯃꯇꯪꯗꯤ ꯂꯩꯅꯤꯡꯕꯅꯤ ꯑꯩꯁꯦ. ꯅꯍꯥꯟ ꯅꯣꯡꯃ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕꯗ ꯑꯩꯅ ꯑꯩꯒꯤ ꯐꯅꯦꯛ ꯑꯍꯟꯕ ꯑꯃ ꯂꯩꯅꯅꯕ ꯋꯥꯐꯝꯗꯤ ꯍꯥꯏꯐꯦꯠ ꯍꯧꯗꯣꯛꯈꯤꯕꯅꯤ." ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯍꯦꯛ ꯂꯩꯈꯤꯕꯅ, "ꯑꯩ ꯍꯣꯔꯦꯟꯗꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ." ꯐꯤ ꯑꯃ ꯏꯟꯁꯤꯟꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯃꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯃꯃꯩ ꯂꯩꯊꯣꯔꯛꯏ ꯃꯍꯥꯛ꯫ "ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣꯗ?
ꯏꯄꯨꯔꯣꯏꯕ ꯐꯪꯉꯦ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯆꯥꯛ ꯇꯣꯛꯂꯕꯅꯤꯅ ꯂꯩꯀꯥꯏꯗꯨ ꯃꯣꯏꯅ ꯀꯣꯏꯔꯨꯒꯦ ꯑꯋꯥꯡꯂꯣꯝꯒꯤ ꯏꯆꯦ ꯈꯨꯝꯗꯣꯟꯕꯤꯗꯣ ꯃꯣꯏꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯠꯂꯨꯔꯒꯦ ꯑꯁꯦ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯃꯌꯨꯝꯗ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯑꯋꯥꯡꯄꯥꯡꯅ ꯍꯥꯏꯒꯠꯂꯤ ꯑꯁꯨꯝ ꯆꯠꯄꯅ ꯃꯍꯥꯛ ꯈꯣꯡꯗꯣꯟꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯌꯧꯔꯛꯂꯦ ꯃꯈꯣꯏ ꯊꯣꯡꯒꯥꯜꯁꯦ ꯌꯧꯔꯕꯅꯤꯅ ꯑꯩ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦ ꯊꯣꯏꯅꯨ ꯆꯪꯁꯤꯜꯂꯤ ꯃꯈꯣꯏꯒꯤ ꯁꯪꯒꯣꯏ ꯑꯗꯨꯗ ꯈꯣꯡꯗꯣꯟꯕꯤꯅ ꯐꯛ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯐꯅꯦꯛ ꯃꯈꯜ ꯀꯌꯥ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ ꯆꯪꯁꯤꯟꯗꯨꯅ ꯏꯆꯦ ꯐꯅꯦꯛꯁꯤꯡꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯣꯡꯗꯣꯟꯕꯤꯅ ꯌꯦꯡꯈꯠꯂꯛꯇꯨꯅ ꯊꯣꯏꯅꯨ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯁꯤꯗ ꯐꯝꯃꯨ ꯊꯣꯏꯅꯨ ꯐꯛ ꯃꯆꯤ ꯑꯗꯨꯗ ꯐꯝꯊꯩ ꯐꯛ ꯃꯊꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯅꯦꯛꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯄꯥꯝꯕꯅ ꯂꯣꯏꯔꯦ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯍꯥꯏꯖꯩ ꯐꯖꯩꯍꯦ ꯁꯤꯗ ꯂꯩꯔꯤꯕ ꯐꯅꯦꯛꯁꯤꯡ ꯑꯁꯤꯗꯤ ꯁꯤꯒꯤ ꯃꯄꯥꯜ ꯍꯛꯄ ꯐꯅꯦꯛꯁꯤꯁꯨ ꯌꯥꯝ ꯐꯖꯩꯕꯣ ꯁꯤꯒꯨꯝꯕ ꯑꯃꯇꯪ ꯑꯩꯒꯤ ꯂꯩꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯂꯩꯔꯤꯕ ꯐꯅꯦꯛꯁꯤꯡ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯍꯥꯛ ꯌꯦꯡꯂꯦ ꯈꯣꯝꯗꯣꯟꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯣꯏꯅꯨ ꯐꯅꯦꯛꯁꯦ ꯐꯖꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗꯣ ꯍꯟꯗꯛ ꯂꯨꯍꯣꯡꯒꯗꯧꯔꯤꯌꯦ ꯃꯉꯣꯟꯗ ꯄꯤꯅꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯥꯡꯁꯤꯟꯕꯅꯤ ꯐꯖꯗꯕ꯭ꯔꯅꯦ ꯇꯨ ꯁꯤꯒꯤ ꯃꯆꯨ ꯍꯤꯒꯣꯛ ꯀꯥꯏꯁꯦ ꯏꯪ ꯏꯪ ꯂꯥꯎꯗ꯭ꯔꯣ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯗꯨ ꯊꯣꯏꯅꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏ ꯍꯣꯏ ꯏꯆꯦ ꯐꯖꯩꯌꯦ ꯌꯥꯝ ꯏꯪꯉꯦ ꯃꯆꯨꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯂꯣꯏꯅ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯐꯖꯗꯕ꯭ꯔꯥꯅꯦ ꯂꯣꯏꯅ ꯐꯖꯩꯗ ꯁꯤꯒꯤ ꯁꯥꯃꯨ ꯃꯆꯨꯒꯤ ꯃꯄꯥꯜ ꯍꯛꯄ ꯐꯅꯦꯛꯁꯤꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗꯣ ꯑꯣꯟꯊꯣꯛꯅ ꯋꯥ ꯄꯦꯠꯈ꯭ꯔꯕ ꯈꯖꯤꯛ ꯍꯦꯛ ꯊꯤꯕꯗꯅꯦ ꯐꯦꯠ ꯍꯦꯛꯇ ꯂꯥꯎꯈꯤꯗꯣꯏꯕ ꯑꯁꯨꯛ ꯐꯖꯔꯕ ꯁꯤꯗꯤ ꯊꯣꯏꯅꯨꯗꯤ ꯐꯤ ꯐꯅꯦꯛꯁꯤꯡ ꯑꯗꯨ ꯃꯕꯨꯛꯅꯤꯡꯅ ꯄꯥꯝꯕꯅ ꯂꯣꯏꯔꯦ ꯈꯣꯝꯗꯣꯟꯕꯤꯅ ꯐꯤ ꯑꯗꯨ ꯂꯣꯏꯁꯤꯟꯅ ꯍꯥꯏ ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯅ ꯂꯥꯛꯄꯕꯣ ꯁꯨꯝ ꯂꯥꯛꯄꯅꯤꯗ ꯏꯆꯦ ꯍꯣꯏ ꯐꯝꯁꯤ ꯐꯤꯁꯤꯡ ꯑꯗꯨ ꯐꯖꯅ ꯃꯔꯣꯜ ꯅꯥꯏꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯃꯤ ꯊꯣꯏꯅꯨꯁꯨ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯃꯥꯒꯤꯁꯤꯗ ꯂꯩꯔꯤꯕ ꯐꯅꯦꯛꯁꯤꯡ ꯑꯁꯦ ꯑꯩꯅ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯍꯨꯔꯥꯜꯂꯕꯗꯤꯀꯣ ꯃꯁꯤꯒꯤ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯁꯦ ꯃꯁꯤꯃꯛ ꯑꯣꯏꯔꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯦ ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯏꯆꯦ ꯈꯣꯡꯗꯣꯟꯕꯤꯁꯦ ꯑꯁ ꯈꯔꯁꯨ ꯐꯪꯒꯨꯝ ꯇꯧꯕ ꯑꯩ ꯍꯦꯛꯇ ꯇꯥꯠ ꯇꯧꯔꯒꯦꯗ ꯑꯁꯨꯝꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯗꯨꯅ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏ ꯏꯆꯦ ꯑꯩꯁꯦ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯤ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦꯕ ꯍꯣꯏ ꯏꯆꯦ ꯀꯟꯕꯤꯔꯒꯦ ꯅꯪ ꯉꯥꯏꯍꯥꯛꯇ ꯐꯝꯃꯝꯃꯨꯀꯣ ꯍꯣꯏ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯗꯣꯟꯕꯤ ꯏꯃꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯅꯨꯅ ꯍꯥꯏꯖꯩ ꯃꯥꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯐꯅꯦꯛ ꯑꯁꯦ ꯑꯃ ꯍꯦꯛꯇ ꯍꯨꯔꯥꯟꯈ꯭ꯔꯒꯦ ꯇꯨꯃꯤꯟꯅ ꯑꯃ ꯂꯧꯔꯒ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯥꯝꯖꯕ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯗꯨꯃ ꯂꯧꯊꯣꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯞꯁꯤꯟꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯨꯅ ꯌꯥꯡꯅ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ ꯈꯣꯝꯗꯣꯟꯕꯤ ꯃꯈꯨꯠꯇ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯁꯪꯒꯣꯏꯗ ꯌꯦꯡꯂꯨꯕꯗ ꯐꯝꯗꯨꯅ ꯂꯩꯍꯧꯕ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯝꯕ ꯊꯣꯏꯅꯨꯅ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯊꯣꯏꯅꯨꯗꯨꯕꯨ ꯂꯩꯇꯦꯅꯦ ꯀꯗꯣꯝ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯊꯣꯏꯅꯨꯕꯨ ꯃꯈꯣꯜ ꯊꯣꯛꯅ ꯑꯃꯨꯛ ꯀꯧꯏ ꯑꯗꯨꯕꯨ ꯈꯨꯝꯂꯛꯂꯝꯗꯦ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯃꯥꯡꯈꯤ ꯍꯥꯏꯕꯅꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯨ ꯃꯈꯥꯗ ꯊꯝꯂꯦ ꯐꯛ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯅꯦꯛꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯑꯣꯏꯅ ꯄꯨꯁꯤꯜꯂꯝꯃꯤ ꯃꯍꯥꯛ ꯐꯅꯦꯛ ꯑꯗꯨꯕꯨ ꯁꯨꯕ꯭ꯔꯥ ꯍꯥꯏꯅꯗꯤ ꯃꯁꯤꯡ ꯊꯤꯍꯧꯗ꯭ꯔꯦ ꯌꯦꯡꯍꯧꯗ꯭ꯔꯦ ꯎꯄꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯁꯣꯝꯗꯅ ꯊꯣꯏꯅꯨ ꯃꯌꯨꯝ ꯌꯧꯔꯦ ꯏꯃꯨꯡꯗ ꯐꯠ ꯆꯪꯉꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯥꯅ ꯂꯣꯟꯅ ꯍꯨꯔꯥꯜꯂꯛꯄ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯗꯨꯕꯨ ꯃꯁꯥꯗ ꯁꯦꯠꯆꯤꯟꯗꯨꯅ ꯌꯦꯡꯉꯤ ꯐꯅꯦꯛ ꯑꯍꯟꯕ ꯑꯃꯒ ꯑꯗꯨꯝꯅ ꯁꯦꯠꯄ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯖꯩ ꯐꯖꯔꯦꯗꯅ ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯁꯦ ꯐꯅꯦꯛ ꯑꯍꯟꯕ ꯐꯤ ꯑꯍꯟꯕ ꯁꯦꯠꯄ ꯏꯟꯕ ꯀꯥꯏꯁꯦ ꯌꯥꯝꯅ ꯄꯛꯂꯝꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯖꯥꯠꯅꯤꯅꯦ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯑꯍꯟꯕ ꯐꯖꯕ ꯑꯃ ꯂꯩꯕ ꯉꯝꯖꯕꯅꯤ나 ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯦꯛꯇ ꯍꯨꯔꯥꯟꯕ ꯇꯥꯕꯅꯤ ꯃꯍꯥꯛ ꯍꯔꯥꯎꯕꯅ ꯂꯣꯏꯖꯩ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ ꯏꯆꯦ ꯈꯣꯝꯗꯣꯟꯕꯤꯅꯕꯨ ꯃꯥꯒꯤ ꯐꯅꯦꯛ ꯑꯃ ꯃꯥꯡꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯒꯗ꯭ꯔꯅꯦ ꯈꯪꯉꯝꯃꯣꯏꯗ ꯄꯨꯔꯥ ꯑꯄꯪꯕꯅꯦ ꯃꯥꯗꯤ ꯌꯥꯝ ꯄꯪꯕꯅꯦꯕ ꯄꯨꯂꯞ ꯑꯗꯨꯝ ꯄꯥꯏꯔꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯅꯤ ꯃꯥꯅ ꯐꯅꯦꯛ ꯃꯥꯡꯈ꯭ꯔꯦ ꯀꯥꯏꯅ ꯑꯩꯉꯣꯟꯗꯒ ꯍꯥꯏꯔꯁꯨ ꯑꯩꯅ ꯈꯪꯗꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔ ꯂꯣꯏ ꯑꯩꯁꯦ ꯑꯔꯥꯏꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯐꯅꯦꯛꯁꯦ ꯎꯄꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯂꯒ ꯂꯣꯏꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯐꯖꯅ ꯊꯨꯞꯇꯨꯅ ꯎꯄꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯀꯥꯟꯅꯗꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯇꯨꯝꯊꯣꯛꯈꯤꯒꯦ ꯊꯣꯏꯅꯨ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯃꯍꯥꯛ ꯇꯨꯝꯊꯣꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯈꯣꯝꯕ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ
ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯃ ꯃꯍꯥꯛ ꯂꯩꯇ꯭ꯔꯦ꯫ ꯆꯨꯝꯗ꯭ꯔꯤꯡ ꯃꯌꯨꯝ ꯇꯝꯅ ꯑꯗꯨꯝ ꯂꯥꯛꯂꯦ, ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ꯫ ꯉꯥꯗꯤ ꯂꯩꯗ꯭ꯔꯤꯅꯤ ꯇꯧꯔꯤꯁꯦ꯫ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯃꯥꯅ ꯇꯧꯒꯗꯕ ꯁꯞꯇ꯭ꯔꯗꯣ ꯑꯩ ꯃꯤꯠꯁꯤꯗ ꯁꯪꯁꯪꯗꯤ ꯎꯔꯦꯁꯦ꯫ ꯍꯣꯏꯗ, ꯃꯤꯉꯣꯟꯗꯒꯤ ꯁꯣꯜꯂꯒ ꯆꯥꯗꯣꯏ ꯁꯔꯨꯛ ꯆꯥꯗꯕꯅ ꯐꯩ, ꯊꯣꯛꯂꯕ ꯑꯃ ꯃꯥꯏꯅ ꯂꯥꯛꯆꯔꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯌꯨꯝꯗ ꯆꯪꯁꯤꯜꯂꯦ꯫ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯏ꯫ ꯉꯥꯏꯍꯥꯛ ꯊꯕꯛ ꯍꯜꯂꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯃꯍꯥꯛ ꯄꯣꯊꯥꯏ꯫ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯊꯣꯏꯅꯨ ꯃꯄꯥꯜꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯁꯃꯤꯜ ꯑꯃ ꯍꯦꯛ ꯐꯪꯂꯝꯃꯤ꯫ ꯃꯊꯟꯇ ꯍꯥꯏꯖꯩ, ꯍꯩꯁ, ꯏꯄꯨꯔꯣꯏꯕ ꯍꯜꯂꯛꯑ ꯃꯥꯜꯂꯦ꯫ ꯑꯩꯅ ꯉꯥ ꯂꯩꯔꯛꯎ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯩ ꯑꯃꯨꯛꯇ ꯉꯥ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯊꯣꯏꯅꯨ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯊꯣꯔꯛꯂꯦ꯫ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯃꯈꯣꯏ ꯅꯨꯄꯥ, ꯑꯩꯅ ꯉꯥ ꯂꯩꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯨꯕꯨ ꯂꯩꯕꯤꯔꯛꯂꯕ ꯅꯠꯇ꯭ꯔꯣ? ꯀꯗꯥꯏꯅꯣ? ꯉꯥꯕꯨ ꯀꯗꯥꯏꯅꯣꯕ? ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯀꯜꯗ ꯉꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯍꯦꯛ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯉꯥ ꯂꯩꯕ ꯎꯗꯦ꯫ ꯃꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯉꯥꯗꯤ? ꯉꯥ ꯂꯩꯕ ꯎꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯅꯠꯇꯦ ꯅꯨꯄꯥ, ꯅꯪꯕꯨ ꯉꯥ ꯂꯩꯔꯛꯇ꯭ꯔꯕꯣ? ꯂꯩꯔꯛꯇ꯭ꯔꯕꯕ? ꯈꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯪꯂꯤꯕꯗꯨ ꯀꯩꯁꯨ ꯈꯨꯝꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩ꯫ ꯊꯣꯏꯅꯨꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯤꯕꯣ? ꯈꯨꯝꯃꯨ, ꯅꯆꯤꯟꯗꯣ ꯄꯥꯟꯗꯕ꯭ꯔꯣ? ꯉꯥ ꯂꯩꯔꯛꯇ꯭ꯔꯕꯣ? ꯍꯟꯗꯛꯃꯨꯛꯇꯤ ꯈꯣꯝꯕꯅ ꯈꯨꯝꯃꯤ, ꯍꯣ, ꯉꯥꯗꯣ ꯂꯩꯔꯛꯑꯕꯗꯤ ꯁꯤꯗ ꯂꯩꯔꯣꯏꯗ꯭ꯔꯣ? ꯂꯩꯇ꯭ꯔꯤꯕ ꯑꯁꯤꯅꯗꯤ ꯂꯩꯔꯛꯇꯕꯅꯤ, ꯑꯗꯨꯝ ꯈꯪꯉꯨ꯫ ꯂꯩꯔꯛꯇ꯭ꯔꯦꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯃꯈꯨꯠ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯏꯜꯂꯤ꯫ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯏ, ꯑꯩꯅ ꯑꯗꯨꯝ ꯐꯖꯅ ꯂꯩꯔꯛꯑꯣꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣ, ꯅꯪꯅ ꯐꯖꯅ ꯍꯥꯏꯔꯕꯁꯨ ꯉꯥ ꯂꯩꯅꯅꯕ ꯁꯦꯜꯗꯤ ꯂꯩꯇꯅ ꯑꯩꯕꯨ ꯀꯗꯥꯏꯗꯩ ꯂꯩꯔꯛꯀꯗꯧꯔꯤꯕꯅꯣ? ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯊꯣꯛꯄ ꯉꯝꯅꯅꯕ ꯂꯩꯔꯛꯀꯗꯕꯅꯦ꯫ ꯑꯣ, ꯑꯩ ꯈꯪꯗ꯭ꯔꯦ, ꯍꯌꯦꯡ ꯁꯦꯜ ꯂꯩꯔꯀꯥꯟꯗ ꯁꯣꯏꯗꯅ ꯂꯩꯔꯁꯤꯁꯦ꯫ ꯑꯩꯅꯦ ꯊꯕꯛ ꯍꯜꯂꯛꯄ ꯌꯥꯝ ꯋꯥꯔꯦ, ꯏꯃꯨꯡꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯑꯗꯨꯝꯅ ꯆꯪꯈꯤꯕꯅ ꯀꯥꯟꯅꯔꯣꯏ꯫ ꯑꯩ ꯉꯥ ꯊꯣꯡꯕ ꯌꯥꯝꯅ ꯆꯥꯅꯤꯡꯂꯤꯕ ꯖꯥꯠꯅꯤ, ꯃꯥꯅ ꯉꯝꯗꯅ ꯍꯦꯛꯇ ꯂꯩꯔꯛꯇꯦ ꯍꯥꯏꯕꯅꯦ꯫ ꯊꯣꯏꯅꯨ ꯅꯨꯃꯤꯠ ꯑꯁꯤꯃ ꯉꯥ ꯆꯥꯅꯤꯡꯅ ꯑꯗꯨꯃꯛ ꯆꯥꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯊꯣꯏꯅꯨ ꯉꯟꯇꯥ ꯍꯧꯒꯠꯂꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯎꯄꯨꯗ ꯃꯍꯥꯛꯅ ꯉꯔꯥꯡ ꯍꯥꯞꯇꯨꯅ ꯊꯝꯈꯤꯕ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯗꯨꯕꯨ ꯂꯧꯊꯣꯛꯏ꯫ ꯃꯗꯨꯕꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯃꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ, ꯑꯩꯕꯨ ꯃꯁꯤꯒꯤ ꯐꯅꯦꯛ ꯑꯁꯤ ꯌꯣꯟꯊꯣꯛꯂꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯉꯥ ꯑꯣꯏꯅ ꯍꯦꯛꯇ ꯂꯩꯔꯁꯤꯔꯅꯦ꯫ ꯑꯁ, ꯑꯩ ꯈꯪꯗ꯭ꯔꯦꯗ, ꯉꯥ ꯊꯣꯡꯕꯁꯨ ꯆꯥꯅꯤꯡꯕ ꯑꯩꯅ ꯇꯧꯔꯤꯁꯦ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯐꯅꯦꯛꯁꯦ ꯌꯣꯟꯊꯣꯛꯄꯁꯨ ꯄꯥꯝꯃꯨꯕ꯫ ꯑꯩꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯋꯥꯅ ꯍꯨꯔꯥꯟꯖꯔꯛꯄ ꯐꯅꯦꯛꯅꯦꯕ, ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕ꯫ ꯁꯤꯃꯨꯛ ꯌꯣꯟꯊꯣꯛꯈ꯭ꯔꯦꯅ ꯈꯜꯂꯨꯅꯦ, ꯅꯧꯅ ꯑꯍꯟꯕ ꯑꯃꯃꯨꯛ ꯂꯩꯕꯁꯦ, ꯑꯁ, ꯑꯩꯗꯤ ꯉꯝꯂꯣꯏꯗ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯐꯃꯨꯡꯗ ꯐꯝꯊꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯑꯃꯨꯛ ꯈꯜꯂꯤ꯫ ꯇꯨꯝꯂꯝꯕ ꯈꯣꯝꯕꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯅꯦꯛ ꯑꯍꯟꯕ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯥꯅ ꯍꯪꯉꯤ, ꯅꯨꯄꯤ, ꯅꯪꯅ ꯄꯥꯏꯔꯤꯕ ꯑꯍꯟꯕ ꯐꯅꯦꯛ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯅꯍꯥꯟꯈꯩ ꯂꯩꯕꯁꯨ ꯎꯗꯦ꯫ ꯍꯣ, ꯑꯩꯅ ꯍꯨꯔꯥꯜꯂꯛꯄ ꯐꯅꯦꯛꯅꯤ꯫ ꯍꯨꯔꯥꯜꯂꯛꯄ ꯐꯅꯦꯛꯅꯦꯕ? ꯅꯪꯗꯤ ꯀꯔꯤꯒꯤ ꯃꯤꯒꯤ ꯐꯅꯦꯛ ꯑꯗꯨ ꯍꯨꯔꯥꯜꯂꯛꯏꯕ? ꯊꯣꯏꯅꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯍꯣ, ꯅꯪꯅꯗꯤ ꯑꯩꯅ ꯁꯦꯠꯅꯅꯕ ꯍꯥꯏꯗꯨꯅ ꯀꯔꯤꯕꯨ ꯂꯩꯕꯤꯈꯤꯕ ꯌꯥꯎꯕꯒꯦ? ꯍꯥꯏꯌꯨꯅꯦ ꯑꯝꯇ, ꯀꯔꯤꯕꯨ ꯂꯩꯕꯤꯈ꯭ꯔꯒꯦ? ꯑꯃꯟꯕ ꯐꯅꯦꯛ ꯑꯗꯨꯃ ꯁꯦꯠꯇꯨꯅ ꯑꯩ ꯑꯁꯨꯝꯅ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯍꯨꯔꯥꯟꯕ ꯇꯥꯕ꯫ ꯊꯣꯏꯅꯨ, ꯅꯪ ꯑꯩꯅ ꯐꯨꯔꯛꯄ ꯁꯣꯏꯔꯣꯏ, ꯑꯩꯅ ꯐꯨꯔꯛꯄ ꯁꯣꯏꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤꯅꯤꯀೋ? ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯕꯒꯦ? ꯐꯨꯕ ꯁꯣꯏꯔꯣꯏ ꯀꯥꯏꯅ? ꯅꯨꯄꯥ, ꯅꯪ ꯑꯣꯏꯅ ꯐꯨꯔꯛꯄ ꯁꯣꯏꯔꯣꯏ ꯑꯩꯅ꯫ ꯃꯆꯤꯟꯅꯁꯤ ꯌꯦꯡꯉꯨꯅꯦ, ꯅꯠꯇꯦ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯜꯂꯣ ꯍꯥꯏꯅ ꯍꯥꯏꯕꯒꯦ? ꯍꯣ, ꯑꯩꯅ ꯍꯥꯏꯌꯦ, ꯍꯨꯔꯥꯟꯒꯦ ꯍꯥꯏꯗꯨꯅ ꯊꯑꯣꯏꯅ ꯍꯨꯔꯥꯜꯂꯤꯕꯅꯦ ꯑꯩꯒꯤꯁꯦ꯫ ꯅꯠꯇꯦ, ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯊꯕꯛꯁꯤꯕꯨ ꯑꯐꯕ ꯊꯕꯛꯂ ꯍꯥꯏꯕꯅꯤꯗ꯫ ꯅꯪꯕꯨ ꯅꯀꯣꯛ ꯑꯃ ꯄꯥꯜꯂꯤꯕꯗꯨꯕꯨ ꯀꯩꯝꯇ ꯈꯟꯊꯗ꯭ꯔꯕꯣ? ꯍꯣ, ꯑꯩꯒꯤ ꯄꯥꯜꯂꯤꯕ ꯀꯣꯛ ꯑꯁꯤꯅꯅꯦ ꯃꯄꯨ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯍꯨꯔꯥꯜꯂꯛꯂꯤꯕꯁꯦ꯫ ꯅꯪ ꯃꯇꯨꯡꯗ ꯑꯗꯨꯒꯨꯝꯕ ꯈꯛ ꯇꯧꯒꯅꯨ꯫ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯀꯩꯁꯨ ꯂꯩꯇꯦ꯫ ꯑꯌꯣ, ꯑꯩꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯊꯕꯛꯀ ꯁꯨꯖꯒꯗꯧꯔꯤꯕ? ꯊꯕꯛ ꯁꯨꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤꯅꯦ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯊꯝꯈꯣ꯫ ꯅꯪ ꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯕꯗꯤꯅꯦ ꯅꯄꯥꯝ ꯌꯧꯕ ꯁꯣꯏꯔꯣꯏ ꯅꯪ꯫ ꯅꯨꯄꯥ, ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯧꯖꯔꯛꯀꯅꯨ꯫
nga thongba chaningi haiba phawba pizaba ngamdaba nangbu nuparo aisu aigi thokpa ngamnanaba tawba tabani hai migi mapoto yamtuna pithoju e huni na huraklaba phani asibu aina kari tawbagi amu pithoidoiba piroi ase haiduna makutna pairiba phani adu upu manung aduda amu hapchin khirame aduga mapalda thoraklami khombana haija hawi masigi nupi si baibo ram haina ngangnarasige asuk yamna ngangnaba wa mana chaliba sajarase ai senthok toba yade mahak wakhal kaya ama khalle ngaihak leibagani thoinuna chak thongba loire mapuroibabu chak chananaba kawi ho chak loire thabak chatpa thengkre haiduna amuk tawrani chak si chabiraro law hoi hoi khomba chakhumda changi chak chananaba mahak phamthai magi nupina thonglamliba insang aduba yengduna hai nupi nangna thongliba sibu kari injang aibu mamangda asigumba amta udena ho kaino athongbado amekta chabi tuka tuki yam thibirakan adu haibana dini nangna thongni sibu kai injang no ho aisu khangde thongni ayamta leite haiduna maningi yena kha asida horamba napi khara hektuna phoiraga thongbani e nang de dudi henmandra napi thongba sibu aibu kam haina chagadoin ho adum chabi u kaino chakhum asida thongba yaba pona amta tade aduna thongba taba khomba magi nupina thongnamliba insang adu charubada siba tare haina khalladuna athong murang khangdaba insang ji pijaraga aibu halage hairu nangi se ho kaisu siroi haise nang khangrane ho khanglibani adu oiraga na masigi insang se nangoina chahol aidi chaba ngamaroi ase haiduna khomba chaktu chadaba makai hogatuna mapalda thokirami thoinuna haija hawi ho adune thongningai amada leitrabadi asumna napini khangde amani khangde hekta thongjingadabani maso chak adu charamde khomba chak chadana thabak suba mahak chatkhre thoinusu chak chadre aibu ngasigi numit asibu chara dum hinba taradrane aibu pukse khongapagumna kamdawni idea mahak ngai hak wakhal tawi asumna khalai hojik ase ayuki chak chanaba matamni ai thuna amta lekai koidudaba yade kanagi imungda ahauba insang thonglibage haibado yengduna ai hekta charuragi asumna chap yungna khalladuna mahak mayumdagi thorage maka pangna mahak haitharake wakhalda khalle aibu kanagi imungda changsige ine tombi hoigi yumsida oina hekta changlage makoidi ahauba insang yamna chaganbani thoinu ine tombi hoigi yum tamna changsale ine duba leitaba jalane ai hekta kauragi ase haiduna kawi ine tombi ine bu leibro mana asumna kaurabada chakhumda leiramba tombi mapalda thorai tombi sumangda leptuna leiramba thoinuda yengduna thoinu nang laklibro kari leirabage ine ai sum lakpanida phamo sida thoinu phamthai tombina hangi nangbu chaka chara abo ine charaktri haiba adu oiragana aikhoida chakrase thoinu asumna chakrase haina harakpa asida magi mathamoi aduda haraubuna loire adubu chaningdaba saduna asumna khummi yarani da ine imau nupido masawai sangdaba mana nga thongba chaningi haina haiba aduda aina nga thongi ye thoinu nga thongba kaina palakpa asida madi matan yotkiba ka khanghaude matendo kod hekta yotkirame tombina insang mahau khare yengkise yarani da ine machinda yarani haina haijaba taragaso magi mathamoi manungdadi haijai amuktanga kauraklabadi pharanida handang mukba hairaklabadi ai hoi hekta hairage aina hena nga thongba kaido chaningliba poni tombina hai nangna chase haiba yadrabani na phare ine amukta masida thoinuna sadhai ine aido sumdauba nga thongi haiba natro hoi thongi ye chaba phanghodaba tare haina khanduna asumna oina mana hekta haijili ine na injang mahaw yengsi haina hairabanina hoida khare hek chaba haiduni ine na aduk yamna pisaninglaga aina chakhidabado ine na yamna nungairaroi yani ine ai khara chakhrage ase haiduna mahak hogali aduga makha amuk tai adudi ine imungda hekta changlasine
ꯏꯀꯥꯏꯕ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝ ꯇꯞꯅ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯅꯨ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯃꯍꯥꯛ ꯃꯔꯥꯏꯕꯛ ꯐꯔꯗꯨꯅ ꯃꯥꯅ ꯆꯥꯅꯤꯡꯗꯨꯅ ꯂꯩꯕ ꯉꯥ ꯊꯣꯡꯕ ꯑꯗꯨ ꯆꯥꯕ ꯐꯪꯂꯦ꯫ ꯃꯥꯅ ꯍꯥꯏ, "ꯏꯅꯦ, ꯏꯅꯦꯅ ꯊꯣꯡꯕ ꯏꯟꯁꯥꯡꯁꯤꯗꯤꯀꯣ ꯀꯔꯤꯕꯨ ꯊꯥꯛꯄꯅꯣ ꯈꯪꯗꯦ, ꯈꯨꯍꯥꯎ ꯑꯃꯅꯤꯀꯣ, ꯆꯥꯔꯤꯈꯩ ꯄꯦꯟꯗꯦꯕ"꯫ ꯇꯣꯝꯕꯤ ꯊꯣꯏꯅꯨꯒꯤ ꯆꯥꯛ ꯈꯨꯆꯥ ꯑꯗꯨꯕꯨ ꯎꯕꯗ ꯃꯄꯨꯛꯅꯤꯡꯗ ꯃꯊꯟꯇ ꯍꯥꯏꯖꯩ, "ꯀꯔꯤ ꯈꯨꯆꯥꯅꯤ ꯍꯥꯏꯕꯒꯤ ꯃꯁꯤꯗꯤ, ꯑꯣꯟꯊꯣꯛꯅ ꯃꯊꯤꯕꯣꯡ ꯑꯁꯤ ꯂꯥꯎꯏ ꯍꯥꯏꯕ꯫ ꯑꯩꯕꯨ ꯀꯔꯤꯅꯨꯡꯒꯤ ꯃꯥꯕꯨ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯅ ꯀꯧꯔꯨꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯄꯤꯛ ꯊꯟꯕ ꯀꯥꯏꯁꯦ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯕ ꯃꯈꯩ ꯆꯥꯏ ꯍꯥꯏꯕꯅꯤ꯫ ꯂꯥꯎꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ"꯫ "ꯏꯅꯦ, ꯍꯥꯎꯋꯦ ꯍꯥꯎꯋꯦ, ꯌꯥꯝ ꯍꯥꯎꯋꯦ꯫ ꯊꯣꯏꯅꯨ, ꯅꯪꯕꯨ ꯄꯨꯈꯝ ꯑꯗꯨꯕꯨ ꯐꯦꯡꯊꯣꯛꯂꯝꯃꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ? ꯆꯥꯛꯄꯨ ꯃꯔꯨ ꯑꯃꯠꯇ ꯄꯛꯇ꯭ꯔꯦꯅꯦ ꯇꯧꯔꯤꯗꯨꯕꯣ"꯫ ꯃꯁꯤꯗ ꯊꯣꯏꯅꯨꯅ ꯐꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯏꯅꯦ, ꯑꯩꯒꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ, ꯍꯥꯎꯕꯨ ꯍꯥꯎꯔꯗꯤꯅꯦ ꯄꯨꯈꯝꯀꯥꯁꯦ ꯁꯤꯠ ꯅꯥꯟꯅ ꯍꯦꯛꯇ ꯂꯦꯛꯊꯣꯛꯄꯣꯠꯅꯤꯗ꯫ ꯑꯗꯨꯃꯛꯇꯤ ꯐꯖꯗ꯭ꯔꯦ ꯍꯥꯏꯅ ꯂꯦꯛꯄꯤꯗ꯭ꯔꯕꯅꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ꯫ ꯏꯅꯦ, ꯑꯩꯕꯨ ꯌꯥꯔꯅꯤ ꯌꯥꯔꯅꯤ, ꯏꯅꯦ ꯂꯣꯏꯅ ꯑꯗꯨꯝ ꯇꯧꯖꯍꯧꯔꯒꯦ꯫ ꯅꯌꯨꯝꯗ ꯆꯠꯂꯒ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯇꯨꯝꯖꯔꯨꯔꯣ꯫ ꯏꯅꯦꯅꯦ ꯑꯩꯒꯤ ꯄꯨꯛꯁꯦ ꯄꯣꯛꯈꯥꯏꯕ ꯃꯈꯩ ꯄꯤꯖꯔꯕꯅꯤꯅ ꯏꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ"꯫ "ꯍꯣꯏ ꯍꯣꯏ, ꯆꯠꯂꯣ ꯆꯠꯂꯣ"꯫ ꯊꯣꯏꯅꯨ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯅ ꯍꯥꯏꯖꯍꯧꯏ, "ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯀꯣ, ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯁꯤ ꯀꯥꯏꯅꯒ ꯀꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯏꯃꯥꯏꯄꯦꯝꯃ, ꯐꯖꯅꯗꯤ ꯂꯥꯎꯕꯖꯥꯠꯅꯤꯀꯣ"꯫ ꯊꯣꯏꯅꯨ ꯉꯥ ꯊꯣꯡꯕ ꯆꯥꯕ ꯐꯪꯂꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯦ꯫ ꯏꯁꯩ ꯀꯥꯏꯁꯨ ꯁꯛꯏ ꯃꯍꯥꯛ꯫ ꯏꯃꯨꯡꯗ ꯆꯪꯉꯤ, ꯐꯃꯨꯡꯗ ꯐꯝꯃꯤ꯫ ꯆꯥꯛ ꯃꯌꯥꯝ ꯑꯃ ꯆꯥꯁꯤꯜꯂꯛꯄꯒꯤ ꯀꯪꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ, "ꯁꯤ ꯃꯉꯥꯏ ꯀꯩꯅꯣ, ꯏꯀꯥꯏ ꯈꯪꯗ꯭ꯔꯒ ꯄꯨꯛ ꯊꯜꯂꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯛꯀꯥꯏꯁꯦ ꯆꯥꯎꯃꯟꯗꯅ ꯍꯨꯏꯇ꯭ꯔꯤꯃꯨꯛ ꯀꯪꯂꯦ꯫ ꯅꯨꯡꯉꯥꯏꯔꯦ, ꯆꯥꯁꯤꯜꯂꯕꯅꯤꯅ ꯑꯃꯨꯛ ꯇꯨꯝꯕ ꯇꯥꯕꯅꯤ"꯫ ꯊꯣꯏꯅꯨ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯅꯨꯅ ꯃꯄꯨꯔꯣꯏꯕꯗ ꯄꯥꯎ ꯇꯝꯃꯤ꯫ "ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦ ꯍꯥꯏꯕ"꯫ "ꯀꯔꯤ ꯄꯥꯎꯅꯣ? ꯇꯝꯒꯦꯗꯤ ꯍꯥꯏ, ꯁꯨꯡꯇꯝꯗꯤ ꯇꯝꯗꯦ"꯫ "ꯑꯗꯨꯕꯨꯔꯣ, ꯑꯩꯅꯦ ꯉꯁꯥꯏ ꯉꯥ ꯊꯣꯡꯕ ꯆꯥꯏ"꯫ "ꯑꯦ, ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯉꯥ ꯊꯣꯡ ꯆꯥꯏꯕ"꯫ "ꯑꯗꯨꯕꯨꯔꯣ, ꯑꯩꯅ ꯏꯅꯦ ꯇꯣꯝꯕꯤ ꯍꯣꯏꯗ ꯆꯠꯂꯨꯕ, ꯑꯗꯨꯗ ꯃꯇꯥꯡ ꯆꯥꯅ ꯃꯈꯣꯏꯒꯤ ꯉꯥ ꯊꯣꯡꯗꯨꯅ ꯂꯩꯔꯝꯕ꯫ ꯑꯩꯅ ꯑꯗꯨꯝ ꯐꯝꯖꯤꯟꯗꯨꯅ ꯂꯩꯔꯕ, ꯑꯗꯨꯗꯩꯗꯤ ꯑꯗꯨꯝ ꯆꯥꯔꯦ"꯫ "ꯅꯨꯄꯤ, ꯅꯪꯉꯣꯟꯗ ꯑꯩꯅ ꯃꯤꯒꯤꯗ ꯆꯠꯇꯨꯅ ꯆꯥꯛꯀꯣꯏ ꯆꯥꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯑꯁꯨꯛ ꯌꯥꯝꯅ ꯏꯟꯗ꯭ꯔꯤꯁꯤꯕꯣ"꯫ "ꯀꯩꯅꯣ, ꯑꯩꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯗꯤ ꯅꯪꯅ ꯂꯩꯕꯤꯕ꯭ꯔꯣ? ꯅꯪꯅ ꯂꯩꯗ꯭ꯔꯕꯅꯤನ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯑꯩꯅ ꯉꯝꯅꯅꯕ ꯃꯤꯒꯤꯗ ꯆꯥꯖꯔꯨꯕꯅꯤ"꯫ "ꯅꯠꯇꯦ, ꯅꯪꯕꯨ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕ ꯑꯃꯤ"꯫ "ꯍꯣꯏ, ꯏꯀꯥꯏ ꯈꯪꯗꯕꯅ ꯄꯨꯛ ꯊꯟꯕꯅꯤ, ꯁꯤꯈꯛ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯩꯒꯤꯗꯤꯅꯦ ꯆꯥꯕ ꯐꯪꯂꯤꯕ ꯑꯁꯤꯅ ꯌꯥꯔꯦ"꯫ "ꯅꯪꯅꯦ ꯅꯊꯤꯕꯣꯡꯗꯣ ꯌꯥꯝꯅ ꯂꯥꯎꯒꯅꯨ ꯍꯥꯏꯔꯤꯁꯤꯅꯤ"꯫ "ꯂꯥꯎꯗꯧꯔꯤꯅꯦ ꯑꯩꯗꯤ ꯀꯩꯁꯨ ꯏꯀꯥꯏꯕꯤꯗꯦ"꯫ "ꯅꯍꯥꯛ ꯊꯛ ꯑꯩꯁꯦ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕꯨ ꯁꯣꯏꯗ꯭ꯔꯕꯅꯤ"꯫ ꯑꯁꯨꯝ ꯇꯧꯅ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯈꯣꯝꯗꯣꯟꯕꯤ ꯃꯥꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯗ ꯑꯎꯟꯄꯣꯠ ꯑꯣꯏꯅ ꯎꯟꯅꯅꯕ ꯄꯤꯅꯕ ꯍꯥꯏꯅ ꯊꯝꯈꯤꯕ ꯐꯅꯦꯛꯁꯤꯡ ꯑꯗꯨ ꯎꯄꯨꯗꯒꯤ ꯂꯧꯊꯣꯛꯂꯦ꯫ ꯃꯥꯒꯤ ꯃꯅꯦꯝ ꯆꯥꯎꯕꯤꯇꯣꯟꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏ, "ꯏꯕꯦꯝꯃ, ꯅꯃꯧ ꯅꯨꯄꯤ ꯍꯣꯏꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨꯕꯨ ꯉꯁꯤ ꯅꯠꯇ꯭ꯔꯅꯦ ꯅꯪꯕꯣ"꯫ "ꯃꯥꯅꯦ ꯏꯃꯥ, ꯆꯠꯄ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯠꯈ꯭ꯔꯗꯕꯅꯤ"꯫ "ꯐꯅꯦꯛꯁꯤꯡ ꯑꯗꯨꯁꯨ ꯄꯨꯈ꯭ꯔꯗꯣꯏꯕ ꯅꯠꯇ꯭ꯔꯣ"? "ꯄꯨꯔꯗꯣꯏꯅꯦ ꯏꯃꯥ"꯫ "ꯀꯗꯥꯏꯅꯣꯅꯦ ꯑꯩꯗꯤ ꯎꯗ꯭ꯔꯤ"꯫ "ꯅꯃꯧ ꯅꯨꯄꯤ ꯑꯗꯨꯅꯒ ꯋꯥ ꯄꯦꯠꯄꯅꯤ, ꯈꯖꯤꯛ ꯍꯦꯛ ꯊꯤꯕꯗꯅꯦ ꯐꯦꯠ ꯍꯦꯛꯇ ꯂꯥꯎꯈꯤꯗꯣꯔꯤꯕꯅꯤ"꯫ "ꯏꯃꯥ, ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯂꯣꯏꯅ ꯐꯖꯔꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯐꯃꯨꯡ ꯃꯊꯛ ꯑꯁꯤꯗ ꯂꯩꯔꯦ ꯌꯦꯡꯉꯨ"꯫ ꯂꯩꯃꯍꯜ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯩ, ꯑꯗꯨꯒ ꯂꯩꯔꯤꯕ ꯐꯅꯦꯛꯁꯤꯡ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯑꯃꯨꯛ ꯍꯥꯏ, "ꯃꯁꯤꯡꯕꯨ ꯀꯌꯥꯅꯣ? ꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯕꯨ 10 ꯍꯥꯏꯕ ꯅꯠꯇ꯭ꯔꯣ"? "ꯑꯧ, ꯃꯥꯅꯦ ꯏꯃꯥ, 10ꯅꯤ"꯫ "ꯏꯃꯥꯗꯤ ꯍꯌꯦꯡ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯕ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯆꯠꯂꯒꯦ"꯫ "ꯍꯣꯏꯗ ꯌꯥꯏꯗ ꯏꯃꯥ"꯫ ꯂꯩꯃꯍꯜꯅ ꯐꯅꯦꯛꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯊꯤ, ꯃꯗꯨꯗ ꯐꯅꯦꯛ ꯃꯁꯤꯡ ꯑꯗꯨ 10 ꯁꯨꯔꯝꯗ꯭ꯔꯦ꯫ 9 ꯈꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯍꯥꯏ, "ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯒꯤ ꯐꯅꯦꯛ ꯃꯁꯤꯡ ꯑꯁꯤꯕꯨ 10 ꯁꯨꯗꯦꯅꯦꯍꯦ, 9 ꯈꯛꯇ ꯑꯣꯏꯕꯒꯨꯝꯅ ꯑꯩꯅ ꯃꯁꯤꯡ ꯊꯤꯕ ꯁꯣꯏꯔꯤꯕ꯭ꯔꯥ"? "ꯏꯃꯥ, 10 ꯁꯨꯔꯝꯒꯅꯤꯗ"꯫ "ꯁꯦ, ꯅꯪ ꯑꯃꯨꯛꯇ ꯊꯤꯌꯨꯁꯦ"꯫ ꯈꯣꯝꯗꯣꯟꯕꯤꯅ ꯂꯩꯔꯤꯕ ꯐꯅꯦꯛ ꯑꯗꯨ ꯃꯁꯤꯡ ꯊꯤ, ꯃꯗꯨꯗ ꯃꯁꯤꯡ 9 ꯈꯛꯇ ꯁꯨꯗꯨꯅ ꯂꯩꯔꯝꯂꯦ꯫ "ꯍꯣꯏꯅꯦ ꯏꯃꯥ, ꯁꯤꯗꯤ 9 ꯈꯛꯇꯅꯤ, ꯐꯅꯦꯛ ꯑꯃ ꯋꯥꯠꯂꯤꯅꯦ"꯫ "ꯎꯄꯨꯗꯒ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ"꯫ ꯈꯣꯝꯗꯣꯟꯕꯤ ꯎꯄꯨ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯑꯋꯥꯠꯄ ꯐꯅꯦꯛ ꯑꯗꯨ ꯌꯥꯎꯕꯗꯤ ꯎꯗꯦ꯫ "ꯏꯃꯥ, ꯁꯤꯗꯗꯤ ꯂꯩꯇ꯭ꯔꯦ"꯫
ꯀꯝꯗꯧꯔꯤꯕꯅꯣ ꯃꯨꯟꯅ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯉꯨ ꯑꯩꯅ ꯄꯨꯂꯞ ꯂꯩꯕ ꯃꯇꯝꯗꯗꯤ ꯃꯁꯤꯡ 10 ꯁꯨꯈꯤꯕꯅꯤ ꯅꯍꯥꯟꯁꯨ ꯃꯁꯤꯡ ꯊꯤꯔꯒ ꯌꯦꯡꯂꯝꯂꯤꯕꯅꯤ ꯏꯃꯨꯡꯁꯤꯗꯒꯤꯗꯤ ꯀꯅꯥꯅꯕꯨ ꯂꯧꯊꯣꯛꯂꯨꯗꯣꯏꯅꯣ ꯀꯅꯥꯝꯇꯅ ꯂꯧꯊꯣꯛꯂꯣꯏꯅꯦꯍꯦ ꯑꯩꯕꯨ ꯅꯍꯥꯟꯒꯤꯗꯣ ꯁꯪꯒꯣꯏꯗ ꯐꯝꯗꯨꯅ ꯐꯅꯦꯛ ꯌꯦꯡꯂꯝꯃꯤ ꯑꯗꯨꯗꯒꯤ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯎꯄꯨꯗ ꯑꯗꯨꯝ ꯍꯥꯞꯈ꯭ꯔꯦ ꯑꯩꯕꯨ ꯈꯣꯝꯗꯣꯟꯕꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯏꯅꯨꯅ ꯂꯥꯛꯈꯤꯕꯗꯨ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯏ ꯏꯃꯥ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯑꯩꯅ ꯐꯅꯦꯛꯁꯤꯡ ꯌꯦꯡꯂꯤꯉꯩꯗ ꯊꯣꯏꯅꯨꯗꯣ ꯂꯥꯛꯑꯝꯕꯅꯤ ꯃꯥꯁꯨ ꯌꯦꯡꯈꯤꯕꯅꯤ ꯃꯥꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅ ꯏꯁꯤꯡ ꯀꯟꯕ ꯏꯃꯨꯡꯗ ꯆꯪꯂꯨꯔꯒ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛ ꯍꯦꯛꯇ ꯂꯩꯔꯝꯗꯕꯒꯤ ꯋꯥꯅꯤ ꯋꯥꯠꯂꯤꯕ ꯐꯅꯦꯛ ꯑꯁꯦ ꯃꯥꯅ ꯁꯣꯏꯗꯅ ꯂꯧꯔꯝꯕ ꯇꯥꯔꯦ ꯃꯥꯅ ꯂꯧꯕ ꯑꯣꯏꯒꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯀꯔꯤꯅꯣꯃ ꯇꯧꯕꯅꯤ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯈꯣꯝꯗꯣꯟꯕꯤ ꯂꯩꯔꯤꯕ ꯐꯅꯦꯛꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯆꯨꯝꯂꯦꯕ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯅꯦꯛꯇꯨꯅꯦꯕ ꯋꯥꯠꯂꯤꯁꯦ ꯏꯃꯥ ꯑꯩ ꯑꯃꯨꯛꯇ ꯃꯈꯣꯏꯗ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯗꯣꯟꯕꯤ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯏ ꯃꯍꯥꯛ ꯊꯣꯏꯅꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯆꯠꯂꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯍꯦꯛꯇ ꯀꯧꯏ ꯊꯣꯏꯅꯨ ꯍꯥꯏ ꯊꯣꯏꯅꯨ ꯅꯪ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯔꯛꯑꯣ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯊꯣꯏꯅꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯃꯆꯦ ꯈꯣꯝꯗꯣꯟꯕꯤꯅ ꯁꯛꯐꯝ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯤ ꯏꯆꯦ ꯂꯥꯛꯂꯤꯕ꯭ꯔꯣ ꯀꯥꯈꯠꯄꯤꯔꯣ ꯍꯩ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯅ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯑꯩꯒꯤꯗꯒꯤ ꯍꯨꯈꯤꯕ ꯐꯅꯦꯛ ꯑꯍꯟꯕ ꯑꯗꯣ ꯃꯗꯨ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯅꯪꯅ ꯍꯨꯔꯥꯟꯈꯤꯕ ꯐꯅꯦꯛ ꯑꯗꯣ ꯌꯥꯝ ꯊꯨꯅ puthoro. Thoinu, magi thamoina chignariba wafam adu chumle, adubu, hurandaba saduna sumna kumlai. Kainu da ichi. Ichigi panik adu, aina hurankhibani kaina habiribadubu, ichi da kanana habiraino. Mina hydrabasu aina khang. Numit aduda nangna ising thakya haina hiramnaga, swai hekta mankibado, panik adu puraga nang chakhibanadro. Hai huranbi, panik huranbi, panik to yam tuna puthoro. Ho ai khoidi migi mapot maral huran ki bakhak leizade. Hai, nachina do thigan. Se, nang na aingonda gi huran ki ba. Panek adugi machudusu haibigi. Higok ni higok. Imung da lairiba khomba mapanda hainariba sing adu mahak luna tai. Mahak wakhal tawi. Haigi nupina na hanong mama. Panek huralakpani kaina haiduna aigi mangda otkibado hadu ibatai. Kaya dana yongni. Huran mama nasu. Huran da basadina. Kangit hekta yet pangamine. Thoinu na khommi. Ho nangi panek mangnaga aingonda taina phamla. Nate. Aina kari tawbagi nangi panek adubu huran doino haibane. Aigisu sena naba chana naba pirol panek mayam amale. Migi mapot maral ai pamde. Hai chintibi panek huran bi. Huran mana kokta na pipagle ni he. Nangna huran de hainaga chen baga yaroi. Ho aikhoi kana gi mapot maran huran khiba leite masimbasi machin se adum thini he khomba magi nupina tawa fataba thabak adu mahak yaningde upudagi magi panek adu lokthokduna makutna paiduna mapanda puthorei aduga hai iche gi panek to masi wirabram te yengbi khomdonbi panek adu da yengduna mani maduni aigi panek adu maduni je se lobiro Nanaugi kalaga huran base amukta denga piro. Khomdonbi panek adu lauduna thoinu de yengduna. Nangbu aigi panek huran de haibadaine. He huran bi panek huran bi. Thoinu chen pham laitre mahak tumina lai. Khomdonbi na wa makha tai. Ngasigi di phari. Matungda migi mapot marat khal huran ga dabagi saruk thabaksu. Sel talu. Nasagi humang mal na tanjaba naraladuna lairaga set jaw. Kari thoy haiduna tawjaba sarino. Ase haiduna panek adu puduna chatkirami. Mahak hek chatkibaga khombana makhong aduna magi nupida kauduna hai. Aina namunda migi mapot maran huranganu haina kayara kana haiba natro. Ngasidi chopa ikaiba nang ledana. Nang haichin nang se phuruga phagadabani nang. Ase haiduna thoinu bu phurami. Thoinu haujikti wakhal taragli. Mamittagi mapi sinthaduna asumna hairei. Ai lankre. Matungda asigumba phataba thabakse. Ai amuk hana tawjararui. Ai ngasidagi thabak surage. Migi mapot maral huranba. Phattaba lichat. Ai amuk hana chatlaroige.
ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯒꯤ ꯏꯔꯥꯜ ꯑꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯔꯝꯃꯨ ꯑꯁꯨꯝ ꯇꯧꯅ ꯊꯣꯏꯅꯨ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯈꯤꯔꯝꯃꯤ